Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau Mukhimantri Nongthongman Biren hai drug na aikoigi khunai da piriba achoba chaitheng asigi yenglaga drug lana sizinaba amasung lalonbagi mayokta lepliba khongpham asi amuka hena sesil halasi Security Force na ngasi ayuk Bishnupur amasung Kangpopi jila gi lonabada laiba mafamsingda thibumbagi tabak sathabada yamlaba khusukulai sing phagatle Jiribam jila da akan mamongda section thorang lokhatlabachu boro bekra sub division da di bom pokhai bi yauna yum khara mai tharamle hairi amasung tarani pal subat lok sabagi anoba adapsang ngasi khallagani International Day Against Drug Abuse and Illicit Trafficking ki thorong ngasi pangthokli mapung oiba thorom Social Welfare Department na sinduna Manipur State Film Development Society ki auditorium da haujuk pangthokli drug pulana sijinaba masung lalon bagi mayok da malengi oina lepanamina lakpada Mukhimantri Nongthongman Biren hai drug na ekoi ki khunai da piriba asoba chaitheng asigi yenglaga drug lana sijinaba masung lalon bagi mayok da lepliba khongpham asi amuke hena sesil halasi Dungi masamawu phaba khunai ama thamnabagi damak Manipur sarkarna makata na hotnakhigan haina su Mukhimantri na hairi Namit asiga mari lenana Mukhimantri Nongthongman Biren bike rally ama mahaki secretariat tagi lamthaki rally asida security personnel amasung official kyana saruk yaki rally adu lamthabagi tharumda Mukhimantri na hai rally the yobi gadoriba professional number I appreciate the very sigi message let the world know let the people of Manipur know ekoi drugs lagi pura hapok padigumba drug have illegal drugs Masih ada apa masih lagi terus state Manipur kana when she have a pun thamagai giving my best wishes to all of you Namit asiga mari lenana Thawa jila da jila asigi police na sinduna miyangi paujel piba khongset ama khongjong kheba singkhongtagi SP Balwanana lamthaki khongjong police lamthumpham oikiba khongset adu tongan ba school singi mairoi sing amasung miyamna saruk yaki Mukhimantri Nongthongman Biren gi lamjing makhada sangshiliba war on drugs ki saruk amu oina daijasi mafang kya da tharamba popi pami sing yantatuna mangan bagi thaba khumang chawsinna changsinba ngamle Rajigi Narcotics and Affairs of Border Navki report matung ina ing lising ani tarata tagi lising ani kulumdoi pawgi manung da punna lam ekar lising tarani pal satuk pumari dasmik manga sinoda tharamba popi pami sing yantatuna mangan ki Masigi manung da Kangpopi jilana khwaidagi yamna lam ekar lising mari sahum marphuda tare dasmik mari sinoda tharamba popi pambi sing yantatuna mangan ki Masigi mathangda ani suba khwaidagi yambo ina Ukrul jiladana lam ekar lising ahum subna tarani palda tharamba popi pambi sing yantatuna mangan ki Susapur jiladana ahum suba oina lam ekar lising ani satruk marphudra mapan dasmik nipan sinoda tharamba popi pambi sing yantatuna mangan ki Tengnopol jiladana lam ekar lising ani sanga humpudra manga Chandel jiladana lam ekar lising ama samapan marphuni toy dasmik manga sino Kamjong jiladana lam ekar lising ama subna nipuni pan dasmik manga sino amasung Senapati jiladana lam ekar lising ama satruk marphuni toy da tharamba popi pambi sing yantatuna mangan ki Security Force ki apunba kangbu amana ngasi ayuk pung mga makaidagi ayuk pung tarit makai phawba Bishnupur amasung Kangpopi jilagi lona bada laiba pung T0 Wainem kainong maningda laiba High Canal amasung ngaikong konogda thibumbagi tabak chathabada yamlaba khusukulai kya phagatle police ki paun hai thibumbagi tabak chathaba duda magazine yawba SMG carbine ama 9mm pistol ama hand grenade mapal insas rifle ki marutar yawba magazine ama Aslar magazine ama Smoke bomb ani 303 rifle gi nongmai maru kuntaru Aslar amasung AK gi nongmai maru taru amadi atai potong kya yauri phagalakpa khusukhlai sing adu ain gi oba thabak lokhanwa Bishnupur police station da sinakre hairi amorom da Kakching jila gi elang Kangpopi mamang amasung mayai lekai da ngasi jila asiki commando unit Waikong police station tim amasung BSF ki apun bakangpuna ngasi ayuk pung taruk minit ni pung mga dagi ayuk pung nipan minit tara mga phawba thibung magi thabak sataki Maduda yum humpurongi miyoi saniro masak khangdoki tibombagi thabak aduda mi phami pun amadi khusukulai phabagi paudi leite Jiribam jilada central amadi state security force na makhata na pandaba thodok thondana ba akanwa monda section thorang lokhatlabachu borobelka sub division dadi bom pokhai bi yauna thodok kaya leptana thokle
haukiba ahingi pung ama makhairam tarpa adwaida Jiribam police station dagi kilometer kunlom chatlaga leiba Borobeka subdivision gi Harinagar khungangda mi leinadraba yum ama masak khangdaba singna bom langchinduna pokhai hanbadagi chauna amang ata thokle hairi Aikoi gi Jiribam Paumina police ki paupaladun hai ngasi nongalamda Wakhal primary school manakta yum kharasu mai thaba horke aduma pu manakta leba security forcing sanction badagi khara makhaidi kanba ngamhore mafam sing asi Fairjol jila gi chingi saruk singa nakna ba mafam oirabasu lambi phatabana maram oiduna security forcing sanction bada khudong chadaba oiri aduma pu athuba matamda ahenba security force sanction ba sem sare hairi Amorom da Jiribam da miyam na tongan ba dabi sing taksinduna khongset ama satli khongset asi jiri ima kaithel dagi hauke duga DC office da lamthungpham oigani Jiribam da atuba matam da santi hanjalalu lajena dul leiriba miyoi sing masa gi mayum da hanjalalu Borobeka subdivision da rajagi security force tambiyo haiba dabi sing taksinduna khongset asi chatpani khongset asi tongan ba luptarana punna sinbani All Manipur Women's Social Reformation and Development Samaj Napi Samaj ki Nipunipan Suban Khatki bagi common hauji Imphal West jila gi Herangoi Thong Maka Mabam Lekai Community Hall da Pangthokli Thoram asida Napi Samaj ki President Thoksom Ongbida Mani Leima Apunba Manipur Kanba Imalum Uncle ki President Lawri Manganbi Leima All Manipur Singmi Tami Apunba Luki President Yambem Ongbi Momon Leimana Singba Saruk Yari Tabiriba Pawasya Kasbani Imphal dagini Tara Nipal Suba Lok Sabha gi Anoba Adaksa ngasi khallagani pam asiki damak ND gi oina BJP gi mamangi tamda jo adaksa oi kharaba ombela na mire oiri Amoramda Birodi India Bloc ki oina Congress sadasya K Suresna pam asigi damak mire oiri Sarkar amasung Birodi gi marakta adaksa gi phamgi damak ngarang Yanaba ama purukpa ngamkhidabadagi mikal pangthokbada taki Sangsat ki mapanda wa ngangbada Kendra gi Mantri Piyush Goyal hai Kendra gi Mantri Rajnath Singh Amit Shah amasung JP Nadana Congress losingba KC Venugopal amasung DMK ki sadasati Ad Baluga hiram asigi matangda wari sanake adumainamak makoina ombelabul ok sabagi sadasa oina laktoktingeda deputy speaker gi ming laktoknaba dabi tawke Congress losingba Rahul Gandhi bu Lok Sabha da Birodi losingba oina khankhre wapam asin New Delhi da Congress ki General Secretary KC Venugopal na pawmi singda phongdokhibani Kendra gi mapan thoram mantri Dr. S. Joysankar na hari Africa asi Bharat ki maru iba mapang amo ina adumak laikigani New Delhi da pangthokpa Africa Day gi thoram da saru yaraduna Dr. Joysankar na wapam asi phongdokhibani Nagaland da urban local body gi mikal ngasi pangthokli handak ki mikal asida han bo ina nupi da setja da kunthahum da reservation piri voter lak ani lising kulumdoi henbana mirep sanga kulumdoi gi marai bok lep ka dori vote masing thasi gi kumapanda thigani ICC Men's T20 World Cup Cricket ki ahanba semi-final match da Afghanistan amasung South Africa hayang Trinidad ki Tarobada leiba Brian Lara Stadium da sanaragani Amoram da lakliba sakol sen numita Guyana da Bharat ka defending champion England ga ni suba semi-final thengnagani final match lakliba thangja numita Barbados da leiba Kingston Oval Stadium da sanagani Texas da pangthokliba BWS Open Badminton gi nupa gi doubles da Bharat ki jura Krishna Prasad Garaga amasung Sai Pratik na Irish ki jura Scott Gildia amasung Paul Reynolds bu kunma thoi taramari kunma thoi tarani thoi da maiti be pidna pre-quarter final sangkre nupi gi doubles ki pre-quarter final gi match amadanga si nungthil Bharat ki Tresak Joli amasung Gayatri Gopi Changa Chinese Taipei gi Pisya amasung I Hunga thengaragani aroibada maruiba pau amo Mukhyamatri Nongthaman Biren hairi drug na ikoigi khunai da piriba achoba setheng asigi yenglaga drug lana sijinaba amasung lalonba gi mayokta lepliba khongpham asi amuke hena sesilhalasi security force na ngasi ayu Bishnupur amasung Kangpo Pijila gi lona badal leiba mapam singda thibongba gi thabak chathabada yamlaba khusu khlai sing phagatle Jiribam jila da akan mamong da section tharang lokhat abasu Borobeka subdivision da di bom pokhai bi yauna yum kharam mai tharam le hairi amasung Tara Nipal Suba Lok Sabha gi anoba adaksa ngasi khallagani pauloi jare